Taibang pala sida miyoy ba magi mapugda pugla batungda nanggi punsi ase nanggi apamba mongda nang kaidong nungda hingba yaroi ba nanggi apamba mongda nang nungai na leiba ngamloi ba taibang pala sida ikhogi 365 days ikhogi chahi ama se nang matam pumbada nungai na leige khalaba masi kaidong nungda oiroi ba thajaroi ba nang ishwar phawbo ikhogi 365 days chahi ama se nungai na leiba ngamde ba nang nanggi punsida awaba nungai ba makhal makhal kaya gi nang kaino kaya ama thengnararagani ba nang khakkan te ishwar phawbo thengnei ba tasengna ba nakoi ngasi ikhogi mandir gumbada amada chalaga ishwar da kari kari mira duna aigi adungba se thunghalo aigi nupi ase thungna halo aigi nupi kaina khre ai masi tawre haiduna akoi go bor kya ama ni riba ishwar phawbo pok sakle ba ishwar phawbo awaba kya ama nang li ba masida ikhoina tawgadaba haibabu karino haibada ko punsi ama phangliba kawbanina ikhogi nangna pamliba nungaiba nangna pamliba mayam singdo madu lakani lakhigani masi khallaga punsi ase hindokpa pamluba nangonda phangliba punsi ase ikhogi film gumbada ikhogi actor actress gumba amana ikhogi role phangidana ikhogi hero heroine sabagi matau adugumna ikhogi taibang palasida nangsu role ama puduna lakigani nangonda su role ama phanglibani khallaga punsi ase hindokluba nungaiba lairaba awaba penadaba masidi laibakini laklaga thengnaraga lore nangi punsida phangliba role ado madu tawraga nang dum hankidauba leire maram masina yamna engine na khalluganuba nangi apamba mongda taibang palasida kaidonungda nangam taibang palasida miyoiba amagi mapok pok luba kawbanina nang awaba su thengnaba taagani nungai su thengnagani kaina maisa su langani kaina maisa su langani ba. So guys, thank you so much. Now na yung video pa miyam si video na dasna ay channel na subscribe ko kawirang lakadam matam so masigum phajat raba wari ke ama pudo na lakpang amboy jage thengna ra se ki mathang ki video da matam du pawgi da makta kaina na si bye bye.